ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯃꯤꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯩꯖꯨꯝ ꯊꯥꯡꯃꯩꯕꯗꯣ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯉꯛꯄ꯭ꯔꯥ? ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯇꯁꯦꯡꯅ ꯉꯛꯏ꯫ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥꯅ ꯁꯤꯗ? ꯅꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩ ꯃꯗꯨ ꯈꯪꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯥꯎꯔꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯄꯨꯡꯀꯣꯛ ꯀꯣꯛꯍꯟꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯍꯥꯛꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯑꯣꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯏꯁꯥ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯑꯣꯖꯥꯅ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯨꯅ ꯑꯃꯗꯤ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗꯨꯅ ꯊꯕꯛ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯍꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯔꯦ꯫ ꯍꯣꯏ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯐꯅꯅꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯈꯨꯜ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯉꯝꯂꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯀꯥꯏ प्रजाꯁꯤꯡ ꯑꯁꯤ ꯋꯣꯠꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ? ꯑꯣꯖꯥ, ꯃꯁꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯈꯥꯗꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏ ꯆꯠꯆꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯑꯩꯅ ꯌꯥꯝꯂꯕ ꯂꯣꯏꯄꯣꯠ ꯈꯣꯝꯒꯠꯀꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜ ꯃꯊꯪ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯈꯨꯜ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯂꯕꯗꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧꯗ ꯑꯩꯅ ꯂꯥꯟꯗꯥꯕ ꯃꯇꯝꯗ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯑꯣꯖꯥꯕꯨꯁꯨ ꯑꯩꯅ ꯑꯃꯥꯏꯕ ꯃꯀꯣꯛ ꯍꯥꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯐꯝ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯨꯝꯖꯥꯝ ꯊꯥꯡꯃꯩꯕ ꯍꯧꯅ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯗ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜꯅꯤ ꯍꯩ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒ ꯁꯤꯡꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯅꯄꯨꯟꯁꯤ ꯑꯁꯤꯒꯤꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯈꯣꯏꯗꯤ 2 ꯍꯥꯠꯄꯗ 3 ꯊꯣꯛꯀꯅꯤ, 3 ꯍꯥꯠꯄꯗ 9 ꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯜꯂꯤꯕꯕꯨ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒ ꯂꯥꯟꯗꯥꯗꯨꯅ ꯅꯤꯡꯊꯧ ꯍꯥꯠꯄꯒꯤ, ꯅꯤꯡꯊꯧ ꯁꯦꯝꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯊꯕꯛ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯈꯪꯖ ꯍꯩꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯥꯎꯕ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯥꯞ ꯇꯧꯒꯅꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯌꯨ, ꯉꯁꯤꯗꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯋꯥꯁꯛꯎꯅꯦ꯫ ꯑꯗꯣꯝꯅ ꯍꯥꯏꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯃꯨꯛꯇꯪꯗꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯑꯣꯖꯥ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯣꯖꯥꯒꯤꯁꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯈꯨꯜ ꯃꯊꯪ ꯂꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯨꯜ ꯑꯃ ꯑꯣꯖꯥꯗ ꯀꯠꯆꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯐꯨꯝꯖꯥꯝ ꯊꯥꯡꯃꯩꯕꯅ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯀꯥ ꯁꯥꯌꯣꯟ ꯂꯥꯏꯌꯣꯟꯂꯦ ꯍꯥꯏꯔꯤꯕ ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯨꯕꯗꯒꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯅꯠꯇꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯄꯨꯝꯅꯃꯛ ꯇꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯨꯝꯖꯥꯝ ꯊꯥꯡꯃꯩꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯍꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯍꯩ ꯄꯨꯝꯅꯃꯛ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥꯅ ꯁꯦꯝꯈ꯭ꯔꯕ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯃꯍꯥꯛꯅ ꯍꯥꯟꯅꯅ
ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯃꯅꯥ ꯑꯃ ꯊꯠꯂꯒ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯦꯝꯈ꯭ꯔꯕ ꯄꯇꯨꯝ ꯃꯆꯤꯟ ꯇꯨꯝꯕ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕꯒꯤ ꯊꯥꯖꯤꯟꯗ ꯊꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕ ꯍꯧꯅ ꯅꯣꯛꯂꯒ ꯅꯍꯥꯛ ꯑꯁꯤꯗꯤ ꯑꯣꯖꯥ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏꯅꯤ, ꯅꯪꯗꯅꯤ ꯍꯦ ꯏꯄꯣ꯫ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯄꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕ ꯍꯥꯟꯅꯒꯨꯝꯅ ꯃꯄꯣꯛ ꯀꯥꯏꯗꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕꯅ ꯍꯩ, ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤꯅꯦ, ꯑꯩ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯇꯥꯛꯂꯤꯕ ꯑꯣꯖꯥꯅꯤ꯫ ꯅꯍꯥꯛꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯂꯣꯏꯅꯃꯛ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯪꯂꯛꯄ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯄꯥꯝꯕ ꯈꯨꯜ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕ ꯇꯥꯏ꯫ ꯑꯧ ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ꯫ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯅꯍꯥꯛꯅ ꯀꯥꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯈꯤ, ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯈꯤ, ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯄꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯃꯥꯏꯕꯁꯤꯡꯅ ꯍꯦꯛꯇꯃꯛ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯑꯩꯅ ꯊꯥꯗꯣꯛꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯅꯝꯊꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛ ꯇꯥꯟꯅꯔꯕꯁꯨ, ꯑꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯅꯍꯥꯛꯅ ꯑꯣꯜꯂꯤꯕ ꯁꯥꯃꯤꯀꯣꯛ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅ ꯇꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕꯁꯤꯡ ꯅꯝꯊꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯡ ꯍꯥꯟꯅ ꯅꯝꯊꯈ꯭ꯔꯕꯗꯤ प्रजासिंग नमथबदुदी कैसु लेबा थबक नती। फरे नहाकी वफम अइना तारबनिना आई युमदा हल्लगे अदुगा नहाकना हाइकी वफम असि कैरुम्बा सुरक्लबदी नहाक बोइना लोइसनबदा मिकुप फारोय हाइबसिमदि नहाक खंगदबनी। आई असे नहाकी ओजानी नंगबु ताकपि तंबिरिबनी। नंगना सिगुम्बा थबक अमा तौरक मतमदा आइना नंगबु इल्लाइ लाइना नमथबक ngamnanabagidamagta aigi famda nahaki sinanabagi lambi laikhrabani haibase nahak khangba phaiko। फरे आई चलगे आसम नायरम लगा फुजाम थांग थांगमैबा मांख्री सलाई खुंबा सोर सानो होंदोक लगा अइगी मायुक्ता ओजा से लिरकनबरा हाइना खलुबन महाक्ता अइगी पुक्चल खंगदुलिबु वावरे। फरे ओजाना सु यारबनिना थबक असि खरदम हेना यांखनबदा नुंगाइरकदौरी फै ngasayaibu thajadaduna langhum kiba lakidaba singdu ngasidi su sana naikhaige khangganidana। असमना सलाई खुंबना हाइरलबा मतुंगदा ngarangi samiko odo uranabakidamagta leiwado sonkhre। महाकना अदुमना हेक सोनखिबगा महाकी मसादा इखंग खंगौगना ngarangi matawgumna महाकी मसादा संगसिलगदुना महाक साओय मिओय ओलखि। ngarangi यामना कुइखिबने अदुबु ngasidi यामना थुखि मरमदि हारना महाकी मफम मदुदा सादुगी मफम कंदुना थमखिबननि। असुमना सलाई खोंबा सामिको हारिबा सादो हेक ओनबगा महाकी मयुमदा लंघुम किबा लाखिदबा युमसिंग अदुता चंगकली। अंगकपगी शक्ति हाइबदुनी महाकना युम अदुता चंगक मतमदा थोंगसु हांगदि ममी ओइना फाउजिलकलिबनी। असुमना फाउजिलकलगा हौजिकति युम अदुता लेरंबा युम अदुगी अहल अमबु महाकना स्रो स्रो लाक्तुना सिंगदुना पुथुरकली। अदुगा ममांग थोंग अदुदा कावपदा थोंग अदो थोंग अदुगी थोंबानगा पानना पाइथोखिबदुना सुमांग मतुंदा तारी ओंथोना मपांगल कनख्रब हाइबदुनी। सलाई खोंबा मसा फावबा तौरिबा मौ अदुता इंगक ngakchari मसिदगिदि महाक अहल अदुबु स्रो स्रो लाक्तुना सिंथुरकली। युम अदुगी मियोय सिंगना साना मी फारे हाइदुना कोइलाव लाउरी मतम मदुता सलाई खोंबना ओलिबा सामिको हाइरिबा अदो माना ngangबदा इमुंगा लेरिबा मी पुनमक पाखनरी ममित्तो इमुक ngangi येंगबदा मुसिन मुरदना ओथोक सकतम अमा हाइबदो ओइरी। मादुगी सकतम मतो हे उरबदा लाइमुनी बुटनी सा नते हाइदुना इमुंगा लेरिबा मी खरदि वांथनबसु याउरी। अदुगदि खंगंगौदना हौजिक सलाई खोंबना ओलबा सामिको हारिबा सादुना इमुंगदगी पुथोरकपा अहल अदुगा कोनना हौजिकति मांख्रे। अदुमना मफम मरांग खंखिदबदुता मयामसिंगदो कोइलाव लाउदुना कपनरी। असुमना हेक तौखिबगा इखंग खंगौदना थंगनबदा लेबा युमसिंगसु मथंग मथंग अदुगुमना कपना लाउनबा मखोलसिंग तारकली। मयाम पुनमक सुमांग थेलोंगतक थोलक्तुना कपना लाउनबगी खोंजलना पुंगनिन निनख्रे। मसिदगिदि खुलगी खुजा पुनम हौगतनरक्तुना
ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯄꯥꯎ ꯇꯝꯗꯨꯅ ꯃꯊꯪ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯥꯋꯥꯡ ꯆꯥꯎꯔꯕ ꯁꯥꯃꯤꯀꯣꯛ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯇꯞꯅ ꯊꯣꯔꯛꯄꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯎꯔꯛꯄꯗꯒꯤ ꯁꯥꯃꯤꯀꯣꯛ ꯊꯣꯛꯑꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯦ ꯁꯥꯃꯤꯀꯣꯛꯀꯨꯝꯕ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯕ ꯁꯥ ꯀꯌꯥꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯁꯟꯗꯨꯅ ꯑꯐꯪ ꯆꯤꯛꯇꯨꯅ ꯍꯥꯏꯗꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯈꯤꯡꯁꯤꯡ ꯑꯗꯨ ꯊꯛꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯨꯠꯇ ꯂꯪꯍꯨꯝ ꯀꯤꯈꯤꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯄꯗꯨꯗ ꯌꯥꯎꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯍꯩ ꯑꯉꯛꯄꯅꯤ꯫ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯤꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯀꯧꯁꯤꯟꯗꯨꯅ ꯁꯦꯒꯥꯏꯈ꯭ꯔꯕ ꯊꯕꯥꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯊꯝꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯂꯪꯍꯨꯝ ꯀꯤꯗꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯐꯨꯜ ꯋꯥꯏꯈꯨꯜ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯒ ꯎꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯥꯏꯇꯩꯅꯐꯝ ꯑꯣꯏꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨ ꯁꯂꯥꯏ ꯈꯣꯝꯕ ꯆꯣꯞꯅꯕ ꯇꯥꯔꯦ ꯈꯟꯂꯗꯨꯅ ꯃꯍꯥꯛ ꯁꯂꯥꯏ ꯈꯣꯝꯕ ꯑꯣꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏ ꯂꯣꯏꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯂꯥꯏ ꯀꯧꯊꯣꯛꯐꯝꯁꯨ ꯑꯣꯏꯔꯤꯕ ꯁꯤꯡꯒꯤ ꯅꯥꯄꯨꯝ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯦꯜꯂꯛꯂꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯌꯥꯝꯅ ꯀꯟꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯗꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ, ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯃꯥꯅ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯀꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕꯗꯗꯤ ꯃꯍꯥꯛ ꯂꯩꯔꯝꯈꯤꯗꯦ꯫ ꯁꯂꯥꯏ ꯈꯣꯝꯕ ꯂꯩꯔꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯏꯉꯛ ꯉꯛꯅꯩ꯫ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯕꯥꯔꯇꯤꯟ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯗꯣ ꯑꯣꯝꯁꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯗ ꯃꯌꯥꯝꯅ ꯀꯗꯥꯏ ꯆꯠꯄꯤꯔꯨꯔꯕꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯩ ꯏꯁꯥ ꯁꯦꯡꯗꯣꯛꯂꯨꯕꯅꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯁꯥꯃꯤꯀꯣꯛ ꯊꯣꯛꯂꯤ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯑꯃꯨꯛꯇꯪ ꯇꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯑꯩꯅ ꯉꯁꯥꯏ ꯄꯤꯈꯤꯕ ꯂꯪꯍꯨꯝ ꯑꯗꯨꯕꯨ ꯃꯊꯧ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯂꯪꯍꯨꯝꯁꯤꯡ ꯑꯗꯨꯗ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯪꯍꯨꯝ ꯀꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯛꯇꯦ꯫ ꯍꯧꯖꯤꯛ ꯁꯣꯛꯂꯤꯕ ꯑꯃꯗꯤ ꯃꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯂꯪꯍꯨꯝ ꯀꯤꯗꯕꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯨꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯇ ꯂꯪꯍꯨꯝ ꯀꯤꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯍꯥꯠꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯧꯒꯠꯍꯧꯔꯛꯂꯤ꯫ ꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯤꯡꯉꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯪꯍꯨꯝ ꯀꯤꯗꯕꯁꯤꯡ ꯑꯗꯨꯗꯤ ꯊꯕꯥꯛ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛꯁꯤꯡ ꯑꯗꯣ ꯊꯨꯒꯥꯏꯗꯨꯅ ꯊꯅꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯀꯤꯅꯈꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯛꯈꯤ, ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯒꯗꯧꯔꯤ, ꯄꯨꯡ 2 ꯍꯦꯛ ꯇꯥꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯃꯤꯀꯣꯛꯇ ꯅꯠꯇꯅ ꯇꯤꯃꯨ ꯂꯩꯃꯨ ꯄꯨꯝꯅꯃꯛ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯒꯅꯤ꯫ ꯅꯣꯡꯗꯣꯟꯊꯛꯇꯒꯤ ꯑꯃꯨꯕ ꯆꯕꯨꯟ ꯄꯥꯏꯊꯔꯛꯇꯨꯅ ꯃꯤꯁꯤꯡꯒꯤ ꯃꯉꯛ ꯂꯩꯈꯥꯏꯗꯨꯅ ꯑꯃꯗꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯩꯍꯠꯇꯨꯅ ꯍꯥꯠꯂꯒꯅꯤ꯫ ꯑꯗꯨꯅ ꯄꯨꯡ 2 ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝ ꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯈꯤ꯫ ꯁꯂꯥꯏ ꯈꯣꯝꯕ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯗꯨꯗ ꯃꯍꯥꯛꯇꯤ ꯃꯊꯃꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯗ, ꯏꯃꯥ ꯀꯩꯗꯧꯔꯒꯦ, ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯃꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯋꯥꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ? ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯐꯅꯅꯕ ꯇꯧꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯪꯂꯤꯕꯗꯨꯕꯨ ꯑꯁ ꯇꯥꯅꯤꯡꯗꯦꯗ꯫ ꯍꯩ, ꯅꯪ ꯑꯗꯨꯅ ꯋꯥꯂꯣꯠꯀꯅꯨ꯫ ꯅꯍꯥꯛ ꯅꯍꯥꯟ ꯃꯈꯩ ꯇꯧꯕ ꯃꯑꯣꯡꯒ ꯍꯟꯗꯛꯀ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯏꯃꯥꯗꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯑꯋꯥ ꯑꯅꯥ ꯅꯪꯂꯤꯕꯁꯦ ꯅꯪꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯎꯀꯣ꯫ ꯏꯃꯥ, ꯇꯨꯝꯃꯨꯔꯣ, ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯗ꯭ꯔꯣ? ꯑꯃꯥꯏꯕꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯔꯕꯁꯨ ꯂꯥꯏꯅ ꯅꯝꯈ꯭ꯔꯕꯗꯤ ꯀꯟꯕ ꯉꯝꯂꯣꯏꯀꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯂꯥꯏ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯤ꯫
Salai khomagi mama tawpham khangdi tawribasing asi masanupana tawhallabra haiduna mabukningda jingnaba amaga lonana mahaksu mahaki kada sangduna tumnaba honaki haikibaga khul adugi lera khulak amadi khongbal lupanjena khajengunda karino khangdab miyusingna murum sondana koichen chenba amadi lamchau sorokta launaba amadi misimina thoklobagum mi thangtorobagi mawongda kapmaduna chikhibana singba kira khonjal kaya amatari khonjal sing adu tarubada khul adugi miyam punamukti ipai thabairabani asumna tawduna haujikti tarama makhol punamak tamna hanthakiduna karimata takhidri leikai adu leiba hui phawwa khonglambadagi chap leptuna makhoi chu krai dro kachin chenchen duna lonaribani leikai khul adu tawliba mawong adu ta khul adu da leiriba mi punamak ado khulla se thadokladuna khasira haina phawwa khanaribani asumna tawduna haujikti matam adu hokri mathangi nongalakli nongalakdaba matam adu ta makhoina yumgi yumthak domda yenkhatlubada ngarang yumdagi chingthokhiba miyuising adu magi yum mathak adu ta mathabak sagairaga yumgi mathak adu ta duna leiramki aduga langhum kidaba sing adu leimaida asibagum tarambadagi magi imung munung sing chensin duna kapna launrakli aduga makhoi khara amanna aikhoina langhum kiu haibadu karigi yadribano haiduna chainarakli yum amada makhoi mari siba yumada le moi makhoi punamak sibana singba kaya ma tawri asumna mi leitaba yum mari manga yauksalakli masidagi di salai khombagi wafam aduda chumlabanina salai khombana hari makhai loinamak tawunabagi da makta sem sari haujikti salai khombana haikhiba khurumu pangba mitam ama sar matungda maduda sana khuji amati khudob amadi lukna chingba hapkadabani haikibadu madu ngamanaba mayam thabaing khang su nomba honaki langhum adu butat kidana ba senabada awaba amani asumna tawduna leikai khul adu ta tawriba singadu salai khombasu mahaksu yamna nungana yengtu leiribani leikai khul aduna sana phanabagi damakta afang pasuba to palamda thabak suba chappa asna chingba kaya ama tawri salai khombana adu ma tawrabadi matam masi yamna sangthakiba tare khaladuna noma mahakna khuladugi miyam ado pununabagi damakta mahakna khanghanki masidagi khulgi miyam pulladuna salai khombana haiki haujikti matam madu loisilakli aina laising adupu ngaktuna ngasi phawba thamlaklibani sami ko hariba sa wai mi wai laioi tawba adusu aihakna ngaktuna thamlibani adubu aisu ngakpang gamlaktri mahaka nungti numit khudingi dingai sangana dona namnabada ai sa sisu tap tari maramaduna khungi khunja punamakna lakliba punimagi ahing asida aikhoina thabagasi pangthoknabagi damaka tawrasi punima numit asi atai matamda nati lamtagi punima numit tawgadaba thabakni asumna harpata miyam punamak kari harau kumaina pik thalagadaba matam madu dai khoina lai khorimgadoriba adugi sumathakta aikhoidia adugi matam madu ta aikhoina tangadoriba sanal pasasing asna sanasing adu lepsan bachu ngamloi khamtausigge asumna matha sanaribadu karimata khandana salai khombana hairi matam madu phawbada nangdaba thulabadi nangdaba sing adu samikokna takna tumna chakragani samikok hairiba asi nakhoina sawana khalle mado layamani maharnabu pamrabadi khudakta aigi inakta lakpa ngami aduga nakhoigi inakta su lakpa ngami hariba sidi aikhoigi akoibada lengna tumak taiba adugumlaba lai amani hariba lai ase karidagi oirakibano haibuduri leikai esta leiriba amaiba sing asina lai sanaruraga makhoi amata oina punsillaga lai kautukluraga madubu loisan khidabadagi laising makhona sanaramba laising adubu lusingba amana makhoigi mateng pangnabaginamakta lakpani malemasta samiko masing khangdana leiribani amaiba sing aduna kauthokluba laising aduna samiko hairiba lai asibu kauthokduna makhoigi mateng pangnabaginamakta silibani mado ngaknabaginamakta aina amuk samiko thengnaribani matawasumna makhoigi kaujama man hanju phawbadi makhoina khullasda naiyani adumna hairakpada khunja amana aikhoi khangba ngamdri khullase thadoklaga aidi hayengmak chatlagani hayakli matam adu ta salai khomba yamna hauna noklaga karino tadana haibiribudubo khullase thadoklaga chelaga phagani khalibra haujikta aina haijakibadu
ꯇꯥꯗ ꯇꯥꯕꯤꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ ꯁꯥꯃꯤꯀꯣꯛ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯅꯪꯅ ꯏꯃꯨꯡꯗ ꯂꯩꯔꯤ ꯏꯃꯨꯡꯗ ꯃꯄꯥꯟꯗ ꯂꯩꯔꯤ ꯃꯄꯥꯟꯗ ꯅꯍꯥꯛꯅ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯂꯕꯁꯨ ꯑꯗꯨꯃꯛ ꯅꯪꯒꯤ ꯏꯅꯥꯛꯇ ꯊꯣꯛꯂꯛꯀꯗꯕ ꯂꯩꯔꯤ ꯍꯥꯏꯔꯤ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯨꯔꯕꯅꯤꯅ ꯅꯍꯥꯛꯁꯨ ꯁꯥꯞ ꯐꯪꯂꯕꯅꯤ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯗꯤ ꯁꯥꯎꯃꯟꯈꯤꯕꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯂꯣꯏꯅꯃꯛ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯇꯥꯟꯅꯕ ꯂꯥꯎꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯏꯍꯧ ꯁꯥꯒꯠꯂꯛꯇꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯂꯒ ꯈꯨꯜꯒꯤ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯛꯀ ꯊꯧꯔꯤ ꯊꯨꯗꯨꯅ ꯌꯥꯟꯈꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯊꯤꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯇꯧꯔꯨꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯐꯕ ꯁꯥꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯑꯩꯈꯣꯏꯗ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯗ ꯕꯗꯅꯥꯝ ꯄꯤꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯂꯕꯒꯤ ꯃꯗꯣ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯆꯨꯝꯕ ꯆꯨꯝꯗꯕ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯛꯄ ꯊꯕꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯑꯔꯥꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯂꯤ ꯑꯁꯨꯝꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯆꯦꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯜꯒꯤ ꯋꯥ ꯇꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯈꯤꯕꯅ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯗꯣ ꯀꯅꯥꯅꯁꯨ ꯎꯍꯧꯗ꯭ꯔꯕꯅꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯥꯏꯕꯁꯤꯡꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯄꯨꯂꯞ ꯃꯩ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯄ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯗ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯝꯕꯧꯗꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕꯅꯤꯅ ꯃꯍꯥꯛꯄꯨꯗꯤ ꯐꯥꯈꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯌꯥꯝꯗ ꯃꯍꯥꯛ ꯐꯥꯕꯤꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯆꯤꯟꯗꯣ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯃꯔꯣꯟ ꯃꯔꯤꯁꯨ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯛꯇꯅ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯒꯤ ꯈꯪꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯍꯦꯛ ꯎꯕꯗ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯝꯕ ꯆꯩꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯆꯞ ꯂꯦꯞꯈꯤ ꯁꯂꯥꯏ ꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯊꯝꯕꯧꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯊꯝꯕꯧꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯔ ꯑꯃꯗꯗꯤ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯈꯔꯅ ꯊꯝꯕꯧꯗ ꯅꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯝꯕꯧ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯉꯥꯛꯄ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯃꯇꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯕꯨ ꯊꯝꯕꯧ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯍꯥꯛ ꯁꯂꯥꯏ ꯈꯣꯝꯕꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯁꯥ ꯑꯗꯣ ꯐꯠꯇ꯭ꯔꯥꯛ ꯇꯥꯗꯨꯅ ꯑꯁꯤꯕꯒꯨꯝ ꯂꯩꯔꯤꯕꯅꯤ ꯁꯂꯥꯏ ꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯊꯝꯕꯧꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯆꯤꯡꯅꯕꯗꯒꯤ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯍꯥꯏꯈꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯗꯥꯏ ꯆꯠꯈꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯈꯥꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯌꯦꯡꯂꯒ ꯃꯁꯥꯗꯣ ꯍꯥꯏꯗꯨꯅ ꯉꯪꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯗꯝꯀꯥꯒꯁꯨ ꯇꯧꯔꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯃꯨꯛ ꯐꯨꯕꯗ ꯁꯂꯥꯏ ꯈꯣꯝꯕ ꯃꯍꯥꯛꯅ ꯌꯦꯡꯒꯦ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯏꯔꯤ ꯃꯗꯨꯃꯛꯅꯤ ꯊꯝꯕꯧꯅ ꯄꯥꯝꯖꯕꯁꯨ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯥꯛꯇꯨꯅ ꯊꯝꯕꯧꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯗꯨꯗꯒꯤ ꯀꯟꯈꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯗꯨ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯕꯨ ꯄꯨꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯕꯅꯤ ꯃꯍꯥꯛ ꯐꯠꯇꯕ ꯃꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯈꯪꯗꯅ ꯃꯍꯥꯛꯄꯨ ꯍꯦꯛꯇꯃꯛ ꯗꯟꯗꯤ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔꯅ ꯊꯤꯡꯕꯗꯒꯤ ꯆꯔꯥꯡꯅꯕꯗꯒꯤ ꯊꯝꯕꯧꯕꯨ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯗꯣ ꯇꯣꯛꯊꯣꯛꯈꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯝꯕꯧꯗꯤ ꯍꯧꯖꯤꯛ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯅ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ ꯊꯝꯕꯧ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯊꯛꯁꯤ ꯁꯣꯟꯗꯨꯅ ꯀꯞꯂꯤ
ꯃꯍꯥꯛꯅ ꯃꯁꯥꯁꯦ ꯂꯦꯡ ꯑꯣꯠꯄꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯋꯥ ꯉꯥꯡꯕꯁꯤꯗ ꯉꯝꯖꯔꯝꯂꯕꯗꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯊꯣꯛꯍꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯐꯥꯎꯔꯛꯂꯤ꯫ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥꯅꯦ? ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯈꯨꯜꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯩꯅ ꯈꯣꯝꯂꯨꯔꯤꯕꯅꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯅꯍꯥꯛꯀꯤ ꯅꯊ꯭ꯋꯥꯏ ꯍꯧꯖꯤꯛꯇꯤ ꯀꯜꯂꯦꯗꯅ, ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯅꯍꯥꯛꯅ ꯆꯠꯂꯕꯗꯤ ꯉꯁꯤ ꯀꯟꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯇꯨꯡꯗ 100ꯔꯛ ꯍꯟꯅ ꯅꯪꯕꯨ ꯑꯩꯅ ꯀꯟꯕꯤꯒꯅꯤ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨꯗꯅ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯈꯪꯂꯤ ꯂꯥꯛꯂꯤꯕꯗꯣ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕ ꯅꯠꯇꯦ, ꯁꯂꯥꯏ ꯈꯣꯝꯕꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯊꯝꯕꯧꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯇꯤꯟꯅ ꯁꯤꯠꯂꯤ꯫ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯠꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯗꯨꯃꯛ ꯇꯥꯁꯤꯟꯖꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯈꯪꯒꯅꯤ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯁꯛꯇ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯝꯕꯧꯕꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯈꯔ ꯂꯥꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗꯒꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯁꯨ ꯈꯪꯂꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯦꯡꯂꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯐꯕ ꯁꯥꯗꯨꯅ ꯊꯝꯕꯧꯕꯨ ꯃꯅꯪꯒꯟꯗ ꯄꯣꯠꯁꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡꯈꯣꯡꯗ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯨꯔꯤꯕꯗꯨ ꯃꯅꯪꯒꯟꯗ ꯄꯣꯔꯅꯅꯕ ꯃꯍꯥꯛꯄꯨ ꯏꯟꯈꯠꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯊꯝꯕꯧ ꯃꯌꯨꯝ ꯇꯝꯅ ꯄꯨꯈꯤꯕꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯁꯂꯥꯏ ꯈꯣꯝꯕꯁꯤ ꯊꯧꯖꯥꯜ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯅꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯊꯝꯕꯧꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯝ ꯂꯥꯎꯅ ꯍꯦꯛ ꯊꯥꯊꯈꯤꯕꯒ ꯊꯝꯕꯧꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯀꯞꯂꯝꯕꯗꯒꯤ ꯃꯄꯥꯏ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫